President Donald Trump ka masak manay haiduna video viral orakhraba it kilai da kananaba puthorokhiba iroi adu ju da thamkhre Bangladesh da khundariba Muslim furuki miyoi million chama humdra rom na pangthokpa Eid ul Adha gi damakta lai da kananaba puthorokhiba iroi amagi saktam amadi masam adu United States ki President Donald Trump ka asuki matik manabadagi social media da viral oraktuna khonglai yang la Malem sin bathungna sandorkibadagi Bangladesh laingakna thingjillaktuna hairiba Donald Trump man be iroi asi adhan khidre amadi Bangladesh ki National Zoo da thamduna yengsinanaba oina yathang pikre ti chatre lumbal bino buffalo sigi makok ta hoba masamasi awaw hangama pal masu oiduna United States ki Donald Trump ki blown masanga chap mana badan natana samhat bhawba manabana maram werga viral workibani hairbi royasi Eid al Adha gi damakta hatna dawa thawrang tawringeda Bangladesh laingak na khonglai yang na thingjalktuna hadhan khidabani Donald Trump man bi royasi Bangladesh ki National Zoo da thamlagani amsung zoo sigi curator Atikur Rahman na iroyasi tekta kaidna amsung masamo fana thamgani hain miyam da phongdorki Iroyasi Bangladesh National Zoo da pudringeida maikai kaya dagi miyoi kaya na thomjinartuna photo namna phonarki chahi 39 suraba iroyasi gi mapu Jiauddin Mridhana phongdorkibda iroyasi gi toptopa masam asibu yengluraga kairoi lekai da mayamna mahakpa Donald Trump hain mingthonki iroyasi piklingaidagi yoklom labasu imung manunggi awat apa yengduna Eid al Adha da taibang mapugi mafam da katcha nabagi damukta yon khibani asumna social media viral orkani haibadi thajarudi haiki Bangladesh lainga ki yathang matungina police na khonglai yang na sangsilaktuna iroyasi atang mamakal gi albino iroini haiduna hat pathing khibaga loinana chahi nauriba iroyasi National Zoo da thamlagani haiki panbe abadi sahi khudingi Bangladesh ta Eid ul Adha ga mari lenana iroi san hameng yaung singba samasing million tara ni thoirom hatlibani kuki terrorist singna nongmai kapsilakre hasigi kuntaru ke yukta none district ki khopom PS na konba goitang doikhajang khul ani ki marakta lawbuk ta chachaba matai manau masung machanupa tamna kuki terrorist singna nongmai kapsilakraba matung ngarang eupung taruk makhairom tarakpadana police station asimukna konba jawjang tek amasung Jadonang market manaktasu kuki terrorist singna nongmai round nipan mapan rom kaplakpadagi manak nakpada laiba kunja sing mipai nakhre pawasi tabadagi state amadi central force sing sangsinduna thibo humbagi thabak chathabaga loinana makhata na thoningdawa thodok tokhandanarwa section thorang laukhat khre hari senapati dagi mamai laidun hankhiba gari chahum go humphumanga sukhre kuki NP Manipur na total shutdown gi khongjang jangsilakpadagi Impal yokselukpa ngamdana Senapati District ki tongan ba National Highway ani ki paringda panduna lairpa gari chatruk humfu mari rongi manungda mamai lairaga hankhiba gari ngasi numidang wairam phawbada chahum ko humfu manga sukre KNA KNO ZRA ZRO gi President Singh mitam sing saduna mai thadokre Federation of Haumi gi mityang makha da Manipur da laminarak liba yek salai leiba furup kunmanga gi indigenous peoples meet ama ngarang sumang lila sanglen da pangthokpa galoinana miyam gi khongchat ama mifam asidagi hauraduna hapta kangjai gi lambi gi akoibada chatkre khongchat asi loisellakpada yalomi singda landa bada achouwa thodang lauriba Myanmar dagi lakpa mitop singna lingkhatpa kuki terrorist KNA KNO gi President PS Haukip amadi ZRO ZRA gi President Hanglian Pau gi mitam sing saduna mai thaduna yaningda phongtokre President Murmuna police da biba president ki khwaidigi wangba mana Nissan Sikkim police da khujinakre Sikkim ki Paljor Stadium da pangthokpa thoromda Sikkim police na kumjalising magachani palmarfutra taret tagi hongna state ase gi law and order ngakpada lawrikliba thodang buikai khumna utuna President Draupadi Murmu na police ta piba president ki khwaidagi wangba mana oiriba Nissan president's police color khusinakre President Fongdo Kivada Sikkim police na law and order ngakna na honabada lawrikliba thodang singthaningai ni
ngasi Sikkim Police tai kai khumna bu utuna nisan mana khusinari basi Sikkim Police ki member khuding maki sauthok chaningai ni haiki President ki nisan mana asi state natraga Central Police Force amada makoi ki top pa service thona phaba amasung professionalism bu sakhang duna pi bikai khumna bagi manani President Murmuna Sikkim Police ta nisan mana kusina kibaga loinana Sikkim na President ki mana asi phangba India gi taramanga suba state amasung Assam amadi Tripura gi mathangda awang nongpok ki ahum suba state oikre President ki nisan mana phanglaba Sikkim Police ki officer singna makoi gi uniform da akhanaba amasung top pa emblem ama thet pa yargani CM Tamang nasu Sikkim Police pu thagat pa phongdokki CUET UG exam gi matam lepkre National Testing Agency NTA na lauba Common University Entrance Test Undergraduate CUET UG so lising ni ka kuntaruk ki exam ngasi phangthok ni toramba adu Muslim singi Idul Adha tabna maram oirga yaithok khrawa matung exam asi pangthok kadaba numit sing NTA na lauthorkre candidate lak tara manga hen bana saruk yagadaba CUET UG exam asi tha asigi kunthra mathoi mathang tha gi taruk amasung taret ta labak sin bathungna pangthok lagani hari CUET gi score sing asi India gi University chaniyang khai hen bana UG program sing da admission tawbada chana hanba score ni hari United States amasung Iran na ceasefire sangdokpada yanakre loinana Trump ki warol na aroibo oina ngainari United States amasung Iran na lan loisin magi wari sanaduna lakpada matam khargi oina ceasefire sangdokpagi wafamda yanarkre adumupu masigi matangda Trump ki maikai dagi ayaba pirakpa ngai duna leiri haina agency gi paung na phungdorokle West Asia gi lan loisin bagi framework ta Iran na Strait of Hormuz ki control makoina paisin gani amasung malem gi khwaidagi maruoiba thaw gi lambi asi gi management kudingmak Oman laibak ka kusam naduna tawgani haina akan mo wafam thamna kraba matungda Iran gi wafam asi yaning da bofongdok pagaloinana United States ki President Donald Trump na Strait of Hormuz asi kanamata da control tawaloi United States na thaw gi lambi asi bu yengsinduna thamgani karigumba Oman na khuthingjinduna Iran gi mateng panglaklabadi makhoi su ut ongani haina kihan khre United States amasung Iran na lan loisin bigi wafam da yanaba purakpa ngamdabadagi lan asi makhata na sangtaduna leirkraba matung ngarang United States na Iran gi Bandar Abbas hai na khangnaba port city da landakre Strait of Hormuz dagi kilometer humdra rom chathork laga Iran gi samudra khongban da leiba mioi lakh taret lom khunda ba city asida hanjin United States ki military na target tawduna landakrabani Narangsu United States ki military na city asi bu target tawrukhiba asi karigumba Iran gi tamda lan asi loisin khrabadi Bandar Abbas control tawbu ngamba nakal aduna Strait of Hormuz bu mapungpha na control tawbu ngam gadawribani hairi masina maram oirga United States na Bandar Abbas da leiba Iran Navy gi infrastructure mapangal sontha hananaba honarakpa oigani thajanari Myanmar gi military na sin state ta operation chathabada lanmi kya sikre Myanmar gi military na southern sin state ta chayol anirom military operation chatharpada resistance forcing na kan mamawong da lantheng narpadagi Myanmar military gi lanmi kya sire amasung asokapan yaure hari Myanmar gi regime na sin state ki so amadi Sokpiu township ta leiba resistance forcing target tawduna operation chatharkhibani adubu so township ta resistance forcing na Myanmar military gi lanmi kaya hat pangamkre so township ki lanfom oiriba Kanpetlet front ta military gi lanmi jamri rom thamduna lan chatharpadagi lanmi kaya si kibadagi Myanmar gi military na front line dagi makoi gi lanmi lauthokduna makha ta no resistance force ta landaringai da reinforcement kaunana ba thorang khre hairi Judiciary da corruption sunglai leite haibi aroi Madras High Court Judiciary da corruption sunglai leite haibi aroi amasung judge singbu lining yamna sengba san amagumna lauba lahongna de haina Madras High Court na phongdokre
ꯋꯥꯐꯝ ꯑꯁꯤ ꯇꯃꯤꯜ ꯐꯤꯂꯝ ꯑꯃꯗ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝꯕꯨ ꯐꯠꯇꯕ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯐꯤꯂꯝ ꯑꯁꯤ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄꯗ ꯃദ്ꯔꯥꯁ ꯍꯥꯏ ꯀꯣꯔꯠꯅ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯀꯣꯔꯠ ꯑꯃꯁꯨꯡ ꯖꯖꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯄ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯃദ്ꯔꯥꯁ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯖꯤ ꯑꯥꯔ ꯁ꯭ꯋꯥꯃꯤꯅꯥꯊꯟ ꯑꯃꯗꯤ ꯖꯁꯇꯤꯁ ꯚꯤ ꯂꯛꯁꯃꯤꯅꯥꯔꯥꯌꯟꯅ ꯁꯥꯕ ꯕꯦꯟꯆꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯨꯗꯤꯁꯤꯌꯔꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯂꯩ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯂꯨꯞꯂꯕ ꯑꯃꯁꯨꯡ ꯁꯦꯜꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯊꯕꯛ ꯇꯧꯕ ꯖꯖꯁꯤꯡ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 22ꯗ NCERTꯒꯤ ꯂꯥꯏꯔꯤꯛꯇ ꯖꯨꯗꯤꯁꯤꯌꯔꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯍꯥꯏꯕ ꯇꯣꯄꯤꯛ ꯌꯥꯎꯔꯛꯄꯕꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯧꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯇꯣꯄꯤꯛ ꯑꯁꯤ ꯗ꯭ꯔꯥꯐ ꯇꯧꯈꯤꯕ NCERTꯒꯤ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯑꯍꯨꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈꯤꯕ ꯑꯣꯔꯗꯔꯕꯨ ꯔꯤꯀꯣꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯕꯣꯂꯥꯒꯤ ꯕꯨꯟꯗꯤꯕꯨꯒꯣ ꯁ꯭ꯇ꯭ꯔꯦꯟꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯚꯦꯛꯁꯤꯟ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯔꯁꯤꯌꯥ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHOꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯐ꯭ꯔꯤꯀꯥꯗ ꯏꯕꯣꯂꯥ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯃꯤꯈꯥꯏꯜ ꯃꯨꯔꯥꯁꯀꯣꯅ ꯏꯕꯣꯂꯥꯒꯤ ꯁꯥꯊꯤꯔꯕ ꯕꯨꯟꯗꯤꯕꯨꯒꯣ ꯁ꯭ꯇ꯭ꯔꯦꯟꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯚꯦꯛꯁꯤꯟ ꯑꯃ ꯔꯁꯤꯌꯥꯅ ꯄꯨꯊꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯕꯨꯟꯗꯤꯕꯨꯒꯣ ꯍꯥꯏꯔꯤꯕ ꯁꯥꯊꯤꯈ꯭ꯔꯕ ꯏꯕꯣꯂꯥꯒꯤ ꯁ꯭ꯇ꯭ꯔꯦꯟꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯐ꯭ꯔꯤꯀꯥꯗ ꯁꯟꯗꯣꯔꯛꯂꯤꯕ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯊꯥꯖꯩ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯐ꯭ꯔꯤꯀꯥꯗ ꯁꯟꯗꯣꯔꯛꯂꯤꯕ ꯏꯕꯣꯂꯥꯒꯤ ꯕꯨꯟꯗꯤꯕꯨꯒꯣ ꯁ꯭ꯇ꯭ꯔꯦꯟꯒꯤ ꯖꯤꯟꯒ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯕ ꯚꯥꯏꯔꯁꯀꯤ ꯁ꯭ꯇ꯭ꯔꯦꯟꯒ ꯆꯥꯗ 70% ꯔꯣꯝ ꯃꯥꯟꯅꯩ ꯍꯥꯏꯔꯤ꯫ ꯀꯣꯡꯒꯣ ꯑꯃꯁꯨꯡ ꯌꯨꯒꯥꯟꯗꯥ ꯌꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯐ꯭ꯔꯤꯀꯥꯗ ꯁꯟꯗꯣꯔꯛꯂꯤꯕ ꯏꯕꯣꯂꯥꯒꯤ ꯂꯥꯏꯆꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 204 ꯁꯤꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯁ 968 ꯂꯩꯗꯨꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯃꯤꯄꯥꯏꯅꯕ ꯄꯣꯛꯍꯜꯂꯤꯕꯅꯤ꯫